Transgender activist MALEM Thongam ki khongjang Saugaluba Youth of Manipur ki thomi mari fazin kibagi manungda yauriba tekcham bisalbo condition amata yaudana thadok piraknaba apopi amadi laikai miyamna appeal tawrakli. Imphal West ki Kwakaithel Akham laikai nganu lampangtagi Visalbo police na fazin kibaga mari lainana laikai asigi miyam gi mifam amasu pangthokhi. Hiram asiga mari lainana Yaifathousel Loop Club ki Vice President M Mohendro na masa matomda sizagani haina thaurang tauramba Malembo police na fakhraba matung activist asibu thadoknaba mahaki apopi mama yauna miyamna khongjang sangsin kibani adubu khongjang adubu yauruba Bisalbo Manipur police na ngarang ayu anganbada fazin kibani Athuba madamda Visalbo condition amata yaudana thadok piduna mahaki apopida kusunabiyo karigumba thadok trabadi laikai miyamna akanba khongjang sangsinaba warep lawrakani haiki Panbe abadi police na tha asigi haukiba tang manga ki ayu anganbada fazan kiba Malembo thadokadabani haiduna mahaki apopi yauna miyamna khongjang sangsin kibani khongjang aduda saruk yaruba Youth of Manipur ki thomini haiba langthabaldagi Sinthangamba Lorembam Wangkhaidagi Thoi Wangkhem amasong Robinson Maisnam yauna Visalbo ngarang ayu pung mari rom tabada Imphal police na fazan kibani Tekcham Bisal Hari Bangang asi ngarang Fajan Bigre Maramdo Karigino Kuzu Yamim Tajadre Aduna Yaragadi Angang si Isam Sam Lejabangang ni Aduna Marili Nabasing Sina Magbo Omta Kik the Kaidana Fajana Mama the Sinabiu Hana Club ki Saitagi Amadi Mera Pai Singi Saitagi Hanhana Pilto Jadi Hajari Basika Gumba Tabi Dragadi Mayamna Loropa Action Haitare Makata Kongjang Junction Naba Mayamna Warep Logjaragan Agi Sanupa Singarang Pungo Humakagi Adai Hajan Bigre Government is Haitagi, Agi Sanupa Tekcham Bisan Haribase, Agi Condition Amata Yaudana, or Semna, Antodin Shibiduna, Zambiduna, Maran Amtodana, Hadupi Hana, I know Kloki Magagi, so Ima Isagi condition Amta Yaudana, Mama, I want the Sinabu, Hina Hajari.